Ibudo marjingi maton dani koi laksaise video je na si mosmi ji yaw tu mayam da Hanuman Jayanti koi sar mayam na ising lagi milan juice dan tawli ni me koi kainogi lo ma Hanuman Jayanti đấy nó hai cái mà nung đôi gì là quoi koi ram balai ni mayam di bầu cái nằm nhé cái nó tao khơi làm bao cái phăng đi Hanuman Jayanti ki mi khuyam gì đi mẹ ôi gì mục khơi làm bao lạc xe đấy mẹ đây cái lại này cái lại được cắt cái à vợ hay lấy cái áo kia nè rồi imam thì phâm như thế đấy phâm gì em phải giấy sa ju kana sa ga le tai ji si je punima ne na konung ju mahabali ju ram si prabhu ju yaw ru ba atunan so si da lo yaw kabuk yaw re to duk candle lo yaw re ching yaw re mosmi yaw re na poi asang ba sem ka ninga ju ya re to Siam phajaba si mosmi ji yaw re tu mana imana kolam chairam su na koi laifam ji da yong bi ji yam yaw kabuk yaw re to duk candle lo yaw re ching yaw re mosmi yaw re de kanu masina bu phatro na si ka lo tu mai ka no taw ge di se sigum baje mai dai gi lai na hai aseng si ju yaw re to sine na mai chaw ni to mahai yam phangada bam le to koi to si hai manam nai ba je mahai yam jaw em ni si ka lo si ima ji da lo yaw ram me yam phare karo lai re la poi asang ba sem ka ninga ju ya re to siam phajaba si mosmi ji yaw re to sagon asa ba lo yaw re ni si de asida to sagon asaba ne sagon asaba lening aju adum yare ba koi jan da bi ma ko gawe da na achar yawi ko sida huren ujik laigera huren laigera duk kari kara do yare sidi am nusi aseng ba male yam phai sidi yam phajai yenge mi aseng ba male Ibok event ho male to me am nusi yang koi ka khatar ini ko gore sak chu asidi sida to magi mathak ta ya le ba la ten ga je yam phaje yam phajai ai di lap tak na dum khoram jare lai khoram bu jare mayam ado koi gi party atai khoram ba chang gi ba mayam ngai jaram mine me lai ya me na moi khoram ba soi loi dre ngai bu do wasale moi ngai jaram koi gi rest point ni ko mayam koi ngahak lai khorom balak ko da wa ra ju ngahak pham da ba pham ni sina yam phajana sembiram koi na thaina chatpa da di sumaina di semhodri ni yam phajaram yam si de sing chai bi lai jare dana budo marjing gi sing chai bi decoration da waterfall ni sing chai bi lai jare sida moi lai khoram ba loi na dri ri moi ngai bo ina ai sida sing chai bi ngam jari ni loi bo lao ne board yang kui na cái nó taro cái chỗ hai mươi am taro to bây giờ nó pin to mấy am mà số khơi làm gì bây giờ khơi làm mình là đấy mà chỉ để grouping thôi nè, coi boy nè lạc sẽ như vậy.
ꯂꯥ ꯃꯐꯝꯁꯦ ꯌꯥꯝ ꯁꯤꯛꯏ ꯈꯣꯏꯔꯝ ꯂꯣꯏꯔꯕ ꯅꯣꯏ ꯕꯥꯅꯤꯁꯨ ꯃꯣꯏ ꯀꯪꯂꯥ ꯇꯣꯡꯕꯤꯗꯣꯏꯅꯦ ꯃꯣꯏ ꯕꯥꯅꯤꯁꯨ ꯈꯣꯏꯔꯝꯕ ꯂꯥꯛꯏꯅꯤ ꯁꯤ ꯃꯐꯝꯁꯤꯗ ꯇꯥꯕꯆꯥ ꯑꯩꯈꯣꯏꯁꯦ ꯈꯣꯏꯔꯝꯕ ꯂꯣꯏꯗꯅ ꯀꯨꯝꯊꯖꯔꯛꯏꯅꯤꯀꯣ ꯃꯌꯥꯝ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯕꯣꯔꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯔꯁꯦ ꯌꯥꯝ ꯐꯪꯉꯒ ꯕꯣꯔꯁꯦ ꯌꯣꯝꯃꯒ ꯂꯥꯛꯑꯕꯅꯤ ꯇꯣ ꯐꯤꯒꯥꯎ ꯁꯥꯅ ꯕꯣꯔ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯒꯤꯗꯣ ꯃꯥꯗꯤ ꯕꯣꯔꯁꯦ ꯍꯦꯛꯇ ꯌꯣꯝꯃ ꯄꯣꯔꯛꯑꯕꯅꯤ ꯌꯣꯝꯃꯒ ꯍꯦꯛꯇ ꯄꯨꯖꯔꯛꯑꯕꯅꯤ ꯑꯩꯈꯣꯏ ꯆꯥꯅꯕꯁꯨ ꯆꯧ ꯂꯩꯖꯔꯦ ꯆꯧ ꯄꯨꯊꯣꯛꯄꯤꯔꯛꯑꯦ ꯕꯣꯔꯥ ꯉꯥꯏꯔꯤ ꯕꯣꯔꯥ ꯀꯟꯅ ꯊꯥꯗꯔꯤ ꯕꯣꯔꯥ ꯄ꯭ꯂꯦꯠ ꯑꯃꯒ ꯆꯧꯁꯤꯗꯤ ꯌꯥꯝꯃꯟꯗ꯭ꯔꯦ ꯌꯥꯝ ꯆꯥꯅꯤꯡꯗꯦꯅ ꯈꯤꯇꯪ ꯂꯧꯖꯔꯦ ꯆꯥꯁꯦ ꯆꯉꯥꯡ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯩꯈꯣꯏ ꯆꯥ ꯂꯥꯛꯑꯦ ꯑꯆꯥꯄꯣꯠ ꯆꯥꯔꯤꯅꯤ ꯂꯥꯏ ꯈꯣꯏꯔꯝ ꯂꯣꯏꯕꯩ ꯑꯆꯥꯄꯣꯠ ꯆꯥꯖꯔꯤꯅꯤ ꯃꯌꯥꯝ ꯁꯤ ꯕꯣꯔꯥ ꯁꯤꯅ ꯕꯣꯔꯥ ꯄꯨꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯁꯤꯅ ꯕꯣꯔꯥ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯆꯥ ꯊꯛꯄ ꯂꯣꯏꯗꯅ ꯆꯤꯡ ꯃꯊꯛꯇ ꯑꯃꯨꯛ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯈꯠꯆꯔꯦ ꯆꯤꯡ ꯃꯊꯛꯇ ꯀꯥꯈꯠꯆꯔꯅꯤ ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯅ ꯈꯟꯖꯔꯛꯑꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯦꯡ ꯅꯝꯖꯔꯛꯀꯦꯀꯣ ꯃꯇꯣꯟ ꯌꯧꯖꯔꯛꯑꯦꯀꯣ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤꯅꯦ ꯑꯩ ꯅꯝꯖꯔꯛꯏꯁꯦ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯃꯨꯔꯇꯤ ꯂꯩꯔꯦ ꯅꯛꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯃꯇꯣꯟꯕꯨ ꯊꯧꯒꯠꯆꯔꯛꯑꯦ ꯒꯥꯔꯤ ꯌꯧꯁꯤꯟꯖꯔꯛꯑꯦ ꯑꯩꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯇꯣꯟꯁꯦ ꯂꯥꯛꯑꯁꯨ ꯕꯨꯙꯧ ꯃꯥꯔꯖꯤꯡꯒꯤꯁꯦ ꯁꯤꯒꯤ ꯆꯤꯡ ꯃꯇꯣꯟꯗ ꯌꯧꯕ ꯁꯨꯡꯉꯝ ꯉꯝꯗꯕꯅꯦ ꯉꯁꯤꯗꯤ ꯌꯧꯕ ꯉꯝꯖꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤꯅꯤꯀꯣ ꯑꯩ ꯅꯝꯖꯔꯛꯏꯁꯦ ꯁꯤ ꯃꯃꯥꯡꯗ ꯂꯥꯛꯄꯗ ꯌꯧ ꯉꯝꯗ꯭ꯔꯤꯅꯦ ꯁꯤꯁꯦ ꯒꯥꯔꯤ ꯃꯆꯥ ꯊꯧꯒꯠꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅ ꯉꯁꯤꯗꯤ ꯅꯨꯄꯥꯒ ꯏꯆꯟꯅꯨꯄꯤꯒꯅ ꯄꯨꯕꯤꯗꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯄꯤꯡ ꯑꯣꯏꯅ ꯌꯧꯕ ꯉꯝꯖꯔꯦ ꯂꯥꯛꯆꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯒꯥꯔꯤꯒꯁꯦ ꯎꯗꯦꯍꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯥꯛꯅꯕꯗ ꯑꯔꯦꯝꯕꯗ ꯅꯨꯡꯁꯥꯁꯦ ꯃꯤꯠ ꯊꯛꯇꯣꯏꯖꯥꯔꯥ ꯑꯗꯨ ꯌꯥꯝ ꯐꯖꯩꯑꯦ ꯁꯤꯗꯤ ꯅꯛꯁꯜꯂꯀꯥꯟꯗ ꯕꯨꯙꯧ ꯃꯥꯔꯖꯤꯡꯒꯤ ꯃꯇꯣꯟꯗꯅꯤꯀꯣ ꯑꯩ ꯂꯥꯛꯆꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯀꯥꯈꯠꯆꯔꯛꯏꯁꯦ ꯐꯖꯩꯌꯦ ꯅꯛꯅ ꯌꯦꯡꯉꯒꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯃꯆꯨꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯒꯨꯝ ꯇꯧ ꯑꯗꯩ ꯀꯣꯔꯤꯒꯤꯁꯨ ꯍꯥꯏꯐꯦꯠ ꯆꯪꯉꯒ ꯑꯩꯈꯣꯏ ꯀꯣꯔꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯗꯣ ꯀꯣꯔꯤ ꯈꯨꯖꯥꯏꯗꯣ ꯅꯨꯃꯤꯠꯇꯒ ꯀꯠꯄꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨ ꯇꯧꯔꯒ ꯑꯗꯨ ꯃꯥꯜꯂꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯒ ꯌꯥꯝ ꯐꯖꯅ ꯁꯥꯕ ꯋꯥꯟꯗ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯍꯥꯞꯐꯝꯒꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯇꯨ ꯃꯌꯥꯝ ꯁꯤ ꯌꯥꯝ ꯐꯖꯖꯥꯠꯅꯤꯅꯦ ꯒꯥꯔꯗꯦꯟꯒꯤ ꯇꯥꯏꯞꯇ ꯐꯖꯩ ꯌꯥꯝ ꯃꯊꯛꯇ ꯑꯝꯇ ꯀꯥꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯃꯌꯥꯝ ꯕꯥ ꯐꯖꯩꯌꯦ ꯁꯤꯗꯤ ꯃꯊꯛꯇꯅ ꯍꯦꯟꯅ ꯐꯖꯖꯥꯠꯅꯤ ꯅꯅꯥꯎ ꯁꯤꯗꯤ ꯂꯣꯏꯔꯦ ꯃꯥꯔꯖꯤꯡꯒꯤ ꯃꯇꯣꯟ ꯃꯊꯛꯀꯤꯗꯨꯗꯅꯤꯀꯣ ꯃꯌꯥꯝꯁꯤ ꯂꯩꯖꯩꯁꯦ ꯑꯩꯅ ꯃꯤꯁꯨ ꯀꯣꯏꯕ ꯌꯥꯝ ꯂꯥꯛꯑꯦ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯐꯥꯎ ꯌꯥꯎꯅ ꯃꯇꯣꯟꯁꯤꯗ ꯃꯇꯣꯟꯗꯅꯤ ꯃꯨꯔꯇꯤ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯃꯨꯔꯇꯤ ꯂꯩꯕꯗꯣ ꯑꯗꯨꯗꯅꯤ ꯂꯥꯛꯆꯩꯁꯦ ꯑꯩꯈꯣꯏꯁꯨ ꯍꯜꯂꯅꯤ ꯋꯥꯁꯜꯂꯛꯑꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗꯒꯤ ꯉꯁꯤꯁꯦ ꯃꯔꯤ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯁꯤꯒꯤ ꯆꯦꯔꯩꯁꯦ ꯇꯨ ꯃꯌꯥꯝ ꯆꯦꯔꯩꯁꯦ ꯎꯍꯟꯖꯔꯛꯀꯦ ꯇꯨ ꯐꯖꯕ ꯋꯥꯅꯤ ꯂꯥꯛꯑꯦ
ꯁꯤ ꯃꯁꯤꯗ ꯃꯥ ꯊꯣꯛꯄ ꯐꯣꯇꯣ ꯄꯪꯅꯝꯗ ꯅꯝꯅꯩ ꯇꯧꯔꯤꯁꯤꯗ ꯅꯨꯡꯁꯥ ꯃꯉꯥꯟꯁꯤ ꯃꯤꯠꯊꯛꯑꯦ ꯁꯤ ꯁꯒꯣꯜ ꯀꯩꯅꯣ ꯂꯩꯕꯁꯦ ꯅꯝꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯣꯏꯁꯦ ꯀꯣꯏꯕ ꯂꯥꯛꯑꯝꯃꯤꯖꯥꯠꯅꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯊꯛꯇ ꯂꯩꯔꯝꯃꯤ ꯃꯣꯏ ꯁ꯭ꯀꯨꯜꯒꯤ ꯕꯁ ꯑꯝꯗ ꯑꯦꯛꯁꯀꯔꯁꯟꯒꯤ ꯇꯥꯏꯞꯇ ꯑꯦꯛꯁꯀꯔꯁꯟ ꯂꯥꯛꯏꯖꯥꯠꯅꯤ ꯑꯩꯈꯣꯏꯁꯨ ꯁꯤꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯄꯤꯡꯅꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯄꯤꯡꯁꯦ ꯍꯧꯖꯤꯛ ꯍꯟꯖꯔꯛꯑꯅꯤ ꯀꯨꯝꯊꯖꯔꯛꯑꯕꯅꯤꯀꯣ ꯁꯦ ꯑꯩꯈꯣꯏ ꯃꯥꯔꯖꯤꯡꯗ ꯀꯣꯏ ꯆꯠꯄ ꯀꯥꯡꯕꯨ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯄꯤꯡꯁꯦ ꯍꯣꯏ ꯀꯨꯝꯊꯖꯔꯛꯑꯕꯅꯤ ꯀꯨꯝꯊꯕꯗꯤ ꯑꯗꯨꯝ ꯁꯣꯝꯗꯩ ꯀꯨꯝꯊꯔꯁꯨ ꯌꯥꯔꯝꯅꯤꯌꯦ ꯁꯤ ꯑꯩꯈꯣꯏꯁꯦ ꯀꯨꯝꯊꯖꯔꯛꯑꯕꯅꯤꯀꯣ ꯂꯥꯛꯑꯣ ꯁꯤꯗ ꯑꯗꯨꯝ ꯀꯨꯝꯊꯔꯛꯑꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗꯩ ꯀꯥꯈꯠꯂꯛꯑꯁꯨ ꯑꯗꯨꯝ ꯒꯦꯠꯁꯦ ꯑꯅꯤ ꯁꯨꯕꯅꯤꯅꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝ ꯃꯥꯏꯀꯩ ꯑꯃꯨꯛ ꯄꯥꯡꯖꯔꯛꯑꯒꯦꯀꯣ ꯀꯨꯝꯊꯖꯔꯛꯑꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯇꯣꯡꯈꯠꯆꯔꯒꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯖꯔꯒꯦ